ꯇꯥꯕꯣꯏꯗꯦ ꯃꯨꯛꯕꯥꯡꯒꯤ ꯖꯨꯛꯁꯤꯗ ꯅꯪ ꯀꯩ ꯏꯀꯥꯏꯔꯤꯅꯣ ꯆꯥꯛ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤ ꯊꯥꯒꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯎꯇꯤꯟ ꯐꯥꯅꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡꯗ ꯅꯝꯕꯩꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯥ ꯊꯛꯑꯝꯕꯅꯦ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯕꯅꯥꯅꯥ ꯀꯦꯛꯀ ꯆꯥꯍꯥꯎ ꯀꯦꯛꯁꯤꯒ ꯑꯣꯏꯅ ꯆꯥꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯍꯥꯎ ꯀꯦꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯤꯀꯥꯒꯤ ꯗꯨꯀꯥꯟ ꯁꯪꯒꯥꯕꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯨꯝ ꯍꯥꯞꯆꯔꯒꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯆꯥ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯁ꯭ꯀꯤꯟ ꯀꯦꯌꯔꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯔꯝꯁꯦ ꯑꯩ ꯇꯣꯅꯔ ꯀꯩꯀꯩꯗꯤ ꯂꯣꯏ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯔꯝꯁꯦ ꯑꯩꯈꯣꯏꯒꯤ CureSkinꯒꯤ ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯤꯟ ꯀ꯭ꯂꯤꯌꯔ ꯁꯤꯔꯝ ꯁꯤꯒꯤ ꯁꯤꯔꯝꯁꯦ ꯁꯤꯖꯤꯟꯅꯩ ꯁꯤꯔꯝꯁꯦ ꯇꯩꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯁꯤꯖꯤꯟꯅꯕ ꯐꯦꯁ ꯋꯥꯁꯇꯨꯅꯦ ꯁꯤꯁꯨ CureSkinꯒꯤꯅꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯕꯦꯔꯤꯌꯔ ꯔꯤꯁꯇ꯭ꯔꯛꯆꯔ ꯀ꯭ꯔꯤꯝ ꯁꯤꯁꯦ ꯑꯩꯅ ꯄꯝꯞ 3ꯒꯨꯝꯕ ꯂꯧꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯂꯣꯏꯅ ꯊꯨꯡꯅꯕ ꯇꯩꯁꯜꯂꯦ ꯌꯥꯝ ꯊꯤꯅ ꯃꯣꯏꯆꯔꯥꯏꯖꯔ ꯑꯣꯏꯕꯅꯦ ꯃꯣꯏꯆꯔꯥꯏꯁ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯁꯟꯁꯀ꯭ꯔꯤꯟ ꯃꯤꯅꯔꯦꯜ ꯗꯦ ꯀ꯭ꯔꯤꯝ ꯁꯤꯒꯤ ꯁꯟꯁꯀ꯭ꯔꯤꯟ SPF 50 PA+++ ꯌꯥꯎꯕꯁꯦ ꯁꯤꯁꯦ ꯇꯩꯁꯜꯂꯦ ꯃꯌꯥꯝꯁꯨ CureSkinꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯑꯩ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯌꯥꯝ ꯊꯤꯅ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯑꯦꯞ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯣꯝꯒꯤ ꯏꯁꯥꯒꯤ ꯀꯁꯇꯃꯥꯏꯖ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯨ CureSkinꯗꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯣ ꯁꯦ ꯌꯦꯡꯉꯨꯁꯦ ꯀꯦꯔꯤꯕ ꯃꯈꯣꯡ ꯌꯦꯡꯉꯨ ꯐꯥꯛꯇꯣꯛ ꯐꯥꯛꯆꯤꯟ ꯁꯥꯟꯅꯩ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕꯕꯨꯗꯤ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯁꯟꯕ ꯍꯥꯏꯅ ꯁꯨꯝ ꯌꯥꯝ ꯀꯦꯗ꯭ꯔꯁꯨ ꯌꯥꯔꯦ ꯉꯁꯤꯗꯤ ꯄꯥꯁꯦ ꯍꯥꯞꯆꯜꯂꯕꯅꯤꯅ ꯄꯥ ꯌꯥꯝ ꯊꯤ ꯐꯖꯩ ꯑꯗꯣ ꯄꯥꯁꯦ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯈꯔ ꯂꯤꯞꯁꯇꯤꯛ ꯕ꯭ꯂꯁ ꯐꯥꯎꯟꯗꯦꯁꯟ ꯈꯤꯇꯪ ꯊꯥꯔꯒ ꯑꯗꯨꯝ ꯌꯥꯝ ꯀꯦꯕ ꯃꯥꯜꯂꯤꯗꯅꯀꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯄꯨꯡ 10:30 ꯁꯨꯃꯥꯏꯅ ꯇꯥꯔꯦꯕꯀꯣ 11:30 ꯁ꯭ꯋꯥꯏꯗ ꯌꯧꯅꯕ ꯆꯠꯂꯅꯤ ꯕꯕꯤꯀꯥꯒꯤ ꯗꯨꯀꯥꯟꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯗꯨꯀꯥꯟꯗꯣ ꯌꯥꯝ ꯐꯖꯅꯕꯨꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯃꯣꯏ ꯁꯪꯒꯥꯖꯕ ꯈꯛꯇꯅꯦꯕꯀꯣ ꯍꯦꯛꯇ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯕ ꯃꯣই ꯏꯟꯇꯦꯔꯤꯌꯔ ꯗꯦꯀꯣꯔꯦꯠꯀꯨꯝꯕ ꯇꯧꯒꯗꯧꯕ ꯈꯣꯠꯂꯦꯕ ꯋꯥꯠꯆꯔꯤꯕꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯨꯝ ꯁꯪꯒꯥꯕꯒꯤ ꯁꯨꯝ ꯅꯝꯖꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯣꯏ ꯍꯌꯦꯡꯋꯥꯏ ꯐꯖꯅ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯐꯖꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦ ꯉꯁꯤꯗꯤ ꯁꯨꯝ ꯑꯩ ꯚ꯭ꯂꯣഗ് ꯑꯣꯏꯅ ꯁꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯇꯣꯏ ꯁꯤꯡꯖꯃꯩꯅꯤꯗꯅ ꯑꯗꯣ ꯊꯧꯗꯔꯒ ꯆꯤꯉꯥ ꯃꯈꯥꯗ RS ꯁꯨꯁ ꯀꯂꯦꯛꯁꯟꯗꯒꯤꯁꯨ ꯍꯥꯏꯐꯦꯠ ꯁ꯭ꯂꯤꯄꯔ ꯑꯊꯥꯕꯤ ꯇꯥꯏꯞꯇꯣ ꯂꯩꯕ꯭ꯔꯥ ꯅꯍꯥꯟꯃꯨꯛꯇꯤ ꯌꯥꯝ ꯂꯩꯍꯧꯕꯅꯦ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯂꯩꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯗ꯭ꯔꯦꯁ ꯁꯦꯠꯀꯦ ꯑꯗꯨꯒ ꯔꯣꯍꯤꯠ ꯀꯧꯔꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯊꯦꯡꯈ꯭ꯔꯅꯤ ꯍꯜꯂꯣ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯌꯧꯔꯛꯑꯦ ꯗ꯭ꯔꯥꯏꯚꯔꯔꯥ ꯒꯥꯔꯤꯁꯦ ꯆꯥꯝꯃꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯒꯥꯔꯤꯁꯦ ꯆꯥꯝꯃꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯆꯗꯣꯔꯤꯕꯁꯦ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛꯅꯤꯀꯣ next to Royal Enfield ꯗꯨꯀꯥꯟ ꯂꯩꯕꯗꯣ ꯑꯗꯨꯗꯅꯦ ꯑꯗꯨ ꯆꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨꯗꯤ ꯏꯐꯨꯟ ꯉꯥꯛ ꯊꯥꯡꯉꯦ ꯅꯤꯉꯣꯜ ꯄꯣꯏꯟꯒꯤ ꯆꯦ ꯖꯨꯂꯤ ꯃꯥꯅ ꯍꯥꯏꯕꯗ ꯈꯤꯇꯪꯗꯤ ꯆꯪꯉꯛꯑꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯉꯒꯗꯤ ꯀꯩꯝ ꯀꯥꯏꯗ꯭ꯔꯦꯀꯣ ꯒꯥꯔꯤ ꯃꯆꯥ ꯇꯣꯡ ꯇꯥꯔꯒꯗꯤ ꯄꯥ ꯍꯥꯞꯄꯀꯥꯟꯗ ꯄꯥꯗꯣ ꯗꯦꯃꯦꯖ ꯑꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯛꯀꯨꯝꯕ ꯑꯃ ꯑꯗꯨꯝ ꯎꯞꯄꯤꯌꯣꯌꯦ ꯑꯗꯨꯒꯤ ꯎꯞꯄꯛꯄꯅꯦ ꯑꯩꯁꯦ ꯍꯣꯏ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯎꯞꯄꯤꯀꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯎꯞꯄꯤꯁꯤꯗꯤ ꯄꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯥꯏ ꯃꯇꯥꯡꯁꯤꯅ ꯃꯥꯏꯛꯁꯦ ꯑꯣꯟ ꯇꯧꯋꯦ ꯈꯟꯖꯔꯒ ꯇꯧꯔꯝꯗꯕꯩ ꯇꯥꯏꯃꯤꯡ ꯁꯪꯒꯥꯕꯒꯤꯁꯦ ꯀꯩ ꯄꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯑꯥꯔꯇꯤꯐꯤꯁꯦꯜ ꯐ꯭ꯂꯥꯋꯔ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯣꯏ ꯗꯨꯀꯥꯟꯗ ꯗꯦꯀꯣꯔꯦꯠ ꯇꯧꯖꯔꯁꯨ ꯌꯥꯏꯗꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯈꯜꯂꯒ ꯄꯤꯔꯒꯦ ꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯒꯨꯝꯕꯁꯤꯁꯨ ꯐꯖꯩ ꯁꯤꯗꯩꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯣꯇꯣ ꯁꯨꯠ ꯇꯧꯕꯗ ꯃꯅꯤꯡꯗ ꯗꯦꯀꯣꯔꯦꯠ ꯇꯧꯕ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯂꯩ ꯑꯩ ꯑꯝꯇ ꯈꯟꯈꯤꯒꯦ ꯑꯗꯨꯒ ꯎꯠꯂꯛꯑꯒꯦ ꯁꯤꯒꯨꯝꯕꯁꯦ ꯃꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ ꯁꯤ ꯒ꯭ꯔꯤꯟꯁꯦ ꯄ꯭ꯔꯦꯠ ꯃꯦꯠꯄ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤ ꯕꯥꯁꯀꯦꯠꯁꯤꯗ ꯑꯣꯏꯅ ꯃꯆꯥ ꯌꯨꯡꯉꯒ ꯁꯦꯝꯃꯗꯕꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯤꯀꯣ ꯗꯦꯀꯣꯔꯦꯁꯟ ꯊꯝꯕꯒꯤ ꯃꯅꯤꯡꯒꯤ ꯂꯩꯁꯤꯡꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯥꯔꯇꯤꯐꯤꯁꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯆꯧꯕ
ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯤꯡꯕꯅꯦ ꯌꯦꯡꯉꯣ ꯃꯥꯅ 99ꯗ ꯂꯥꯛꯏꯕ ꯁꯨꯄꯔ 99 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯂꯩꯌꯣ ꯂꯩꯌꯣ ꯃꯁꯛ ꯈꯨꯊꯤꯗꯤ ꯀꯩꯗꯧꯔꯒꯦ ꯃꯥꯗꯤ ꯐꯖꯩ ꯅꯪꯗꯤ ꯊꯤꯔꯦ ꯕꯕꯤꯀꯥꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯅꯠꯇꯦ ꯇꯣꯟꯇꯣꯟꯁꯦ ꯂꯤꯛꯑꯒꯅꯦ ꯇꯨ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯈꯜꯂꯤꯅꯦ ꯉꯁꯥꯏꯅꯦ ꯅꯪꯉꯣꯟꯗ ꯄꯤꯕꯁꯦ ꯄꯤꯗꯕꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯄꯤꯕꯁꯨ ꯑꯃꯨꯛ ꯐꯖꯕ ꯄꯤꯅꯤꯡꯕ ꯍꯣꯡꯕꯁꯨ ꯑꯃꯨꯛ ꯄꯤꯅꯤꯡꯕ ꯈꯗ꯭ꯔꯛꯅꯤꯀꯣ ꯇꯥꯅꯤꯡꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯄꯤꯔꯒꯦꯔꯥ ꯋꯥꯏ ꯇꯩꯅꯕ ꯍꯜꯂꯣ ꯑꯐꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯁꯦ ꯐꯔꯅꯤ ꯑꯗꯨ ꯂꯩꯌꯣ ꯑꯁꯦꯡꯕꯩꯔꯣ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯩꯔꯣ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯅꯕ ꯄꯤꯗꯣꯏꯕ ꯂꯥꯁꯇ ꯃꯥ ꯁꯤꯁꯤꯗ ꯇꯥꯈ꯭ꯔꯦ ꯁꯤꯁꯤꯅ ꯀꯥꯟꯅꯗꯣꯏꯅꯦꯕ ꯃꯣꯏꯗꯤ ꯀꯠꯂꯔꯤꯁ ꯊꯝꯕ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯗꯅꯀꯣ ꯑꯗꯨ ꯁꯤ ꯀꯥꯟꯅꯗꯣꯏ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯤꯖꯤꯟꯅꯔꯗꯕꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯩ ꯅꯝꯕ ꯏꯀꯥꯏꯔꯦ ꯁꯤꯅ ꯑꯩꯅ ꯄꯤꯕꯅꯦꯀꯣ ꯇꯣꯇꯣꯁꯦ ꯉꯁꯥꯏꯗꯩ ꯆꯥꯛ ꯆꯥꯁꯦ ꯇꯣꯇꯣꯗ ꯊꯦꯛꯄꯤꯒꯁꯦ ꯑꯩ ꯁꯔꯦꯡꯁꯤꯗꯤ ꯀꯌꯥ ꯄꯥꯛ ꯆꯥꯕ ꯑꯣꯏꯗꯦ ꯁꯤ ꯀꯩꯅꯣ ꯔꯧ ꯑꯗꯨ ꯂꯧꯒꯦ ꯑꯩ ꯑꯗꯣ ꯂꯧꯔꯛꯑꯦ ꯄꯨꯝꯅꯃꯛ ꯆꯥꯗꯣꯏꯔꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯁꯨ ꯅꯝꯃꯤꯅꯦ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯆꯥꯗꯣꯏꯔꯣ ꯇꯥꯎꯕ ꯍꯥꯞꯄꯣ ꯑꯗꯨꯁꯨ ꯃꯍꯤꯗ ꯍꯥꯞꯄꯛꯀꯅꯨ ꯆꯝꯕꯤꯌꯨ ꯅꯝꯕꯤꯔꯛꯀꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯄꯨꯈꯝꯁꯦ ꯈꯨꯌꯥꯝꯗꯣ ꯑꯩꯒꯤ ꯏꯀꯥꯏꯕꯁꯦ ꯃꯤꯅ ꯎꯔꯒ ꯍꯣꯏ ꯑꯩꯗꯤ ꯈꯨꯖꯤꯟꯁꯦ ꯀꯔꯤ ꯑꯔꯥꯡ ꯑꯔꯥꯞ ꯌꯥꯝ ꯅꯞꯁꯟꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯥꯎꯕ꯭ꯔꯣ ꯇꯥꯔꯣꯏ ꯑꯩꯉꯣꯟꯗ ꯃꯥꯏꯛ ꯌꯥꯎꯋꯦ ꯈꯪꯉꯦ ꯃꯥꯏꯛ ꯍꯥꯞꯇꯤꯌꯦ ꯑꯩ ꯁꯝꯗꯔꯦ ꯆꯥꯔꯖ ꯇꯧ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯈꯨꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯩꯗꯤ ꯈꯨꯠꯅꯗꯤ ꯄꯦꯟꯅ ꯆꯥꯅꯤꯡꯕꯅꯦꯀꯣ ꯑꯗꯣ ꯈꯨꯖꯤꯟꯁꯤꯅꯅꯦ ꯅꯣ ꯎꯄꯥꯏ ꯁꯦ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯩꯈꯣꯏ ꯃꯥꯏꯛꯇ ꯑꯝꯇ ꯊꯦꯛꯆꯟꯖꯒꯦ ꯃꯨꯛꯕꯥꯡꯒꯤ ꯖꯨꯛꯁꯤꯗ ꯅꯪ ꯀꯩ ꯏꯀꯥꯏꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯦ ꯑꯣꯀꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯁꯦ ꯃꯨꯛꯕꯥꯡꯒꯤ ꯖꯨꯛꯅꯤ ꯆꯠꯅꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯗꯣ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯁꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯡꯕꯤꯔꯛꯄꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯔꯦꯁꯦ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯃꯐꯝꯁꯦ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛꯅꯤꯀꯣ ꯁꯤ ꯍꯦꯛ ꯅꯥꯀꯟꯗ ꯔꯣꯌꯦꯜ ꯏꯟꯐꯤꯜꯗꯣ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒꯤ ꯅꯦꯛꯁꯇꯅꯦꯕ ꯁꯤꯗ ꯌꯥꯎꯔꯛꯇꯣꯏꯁꯦ ꯀꯩꯅꯣꯗꯨꯗꯤ ꯅꯪ ꯍꯥꯏꯔꯛꯑꯣ ꯃꯣꯔꯅꯤꯡꯗꯅ ꯂꯟꯁꯀꯤ ꯊꯕꯛꯁꯤꯅ ꯃꯩꯇꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕꯁꯤꯅ ꯁꯔꯦꯡ ꯉꯥꯏꯈꯣ ꯑꯣꯏꯅꯀꯣ ꯑꯃ ꯀꯥꯎꯔꯦ ꯗꯨꯀꯥꯟ ꯃꯃꯤꯡ ꯍꯥꯏꯔꯝꯃꯣ ꯎꯇꯣꯡ ꯆꯥꯛ ꯆꯥꯛꯀꯁꯦ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗꯅ ꯑꯗꯣ ꯆꯥꯕ ꯐꯪꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯄꯥꯏꯇꯔ ꯀꯝ ꯁꯦꯐ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯕꯦꯀꯔꯁꯨ ꯑꯣꯏꯔꯤꯕ ꯃꯥꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯗ ꯂꯤꯂꯤꯁ ꯀꯦꯛ ꯉꯥꯃꯨꯛ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛꯀꯨꯝꯕ ꯁꯤꯡꯕ ꯈꯣꯠꯄ ꯃꯥꯅ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ ꯃꯥꯅ ꯁꯦꯝꯕꯤꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯥꯒꯤ ꯀꯦꯛꯀꯁꯨ ꯍꯥꯄꯛꯇꯣꯏꯔꯣ ꯁꯤꯗ ꯍꯥꯄꯛꯇꯣꯏꯅꯦ ꯂꯣꯏ ꯍꯥꯄꯛꯇꯣꯏꯅꯦ ꯀꯦꯛꯀꯤꯁꯨ ꯍꯥꯄꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯆꯥꯛꯀꯤ ꯁꯔꯦꯡ ꯊꯣꯡꯕ ꯀꯦꯐꯦ ꯈꯣꯠꯄ ꯑꯗꯨꯁꯨ ꯀꯦꯐꯦꯁꯨ ꯑꯗꯩꯗꯤ ꯄ꯭ꯂꯁ ꯀꯦꯐꯦ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯁꯨ ꯃꯥꯁꯨ ꯑꯥ ꯕꯔꯤꯁꯇꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯔꯕ ꯀꯣꯐꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯇꯦꯁ ꯑꯣꯏꯕ ꯀꯦꯄꯨꯆꯤꯅꯣ ꯂꯥꯇꯦ ꯀꯔꯤ ꯃꯌꯥꯝ ꯍꯥꯄꯛꯑꯅꯤꯀꯣ ꯑꯗꯣ ꯀꯦꯐꯦꯒꯤꯁꯤꯅ ꯑꯃꯨꯛ ꯏꯚꯤꯅꯤꯡꯒꯨꯝꯕꯒꯤ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯇꯣꯞ ꯇꯣꯞꯄ ꯇꯦꯁ ꯐꯪꯍꯟꯅꯤꯡꯕꯩꯀꯣ ꯗꯨꯀꯥꯟꯁꯦ ꯂꯧꯕꯁꯤꯗ ꯀꯩ ꯊꯣꯟꯁꯤꯒꯦ ꯍꯥꯏꯕꯗ ꯎꯇꯣꯡ ꯆꯥꯛ ꯇꯧꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯀꯣꯕꯥꯁꯤꯗ ꯑꯗꯩꯗꯤ ꯃꯥꯅ ꯅꯪꯒꯤꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯁꯦ ꯍꯥꯏꯕꯗꯨꯗ ꯕꯦꯀꯔꯤ ꯀꯩꯀꯥ ꯑꯗꯨꯝ ꯄꯨꯂꯞ ꯍꯥꯞꯄꯁꯦ ꯀꯦꯐꯦꯗꯨꯗ ꯁꯝꯖꯜꯂꯒ ꯁꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯨꯅꯦ ꯅꯨꯡꯊꯤꯟꯗꯅ ꯑꯆꯥꯄꯣꯠ ꯃꯤꯡꯁꯤꯁꯨ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯗ꯭ꯔꯥ ꯎꯇꯣꯡ ꯆꯥꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯑꯗꯨꯗꯤ ꯆꯥꯒꯦꯀꯣ ꯑꯗꯨ ꯑꯩ ꯁꯤꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ
ꯍꯩ ꯊꯣꯡꯕ ꯀꯩ ꯊꯣꯡꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯩ ꯊꯣꯡꯕ ꯀꯩ ꯍꯩꯅꯣ ꯍꯩꯕꯨꯡ ꯍꯩꯕꯨꯡ ꯊꯣꯡꯕ ꯇꯦꯁ ꯇꯧꯒꯦ ꯁꯔꯦꯡ ꯔꯧ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯦ ꯍꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯡꯗ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯡꯈꯤꯔꯣꯏ ꯉꯁꯤꯗꯤ ꯁꯨꯝ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯦꯡꯉꯒ ꯁꯪꯒꯥꯕ ꯈꯛꯇꯪꯅꯦꯕ ꯍꯞꯇꯥꯃꯨꯛꯀꯗꯤ ꯆꯪꯗꯧ ꯃꯥꯜꯂꯦ ꯇꯦꯕꯜ ꯀꯩꯀꯥ ꯂꯣꯏ ꯁꯦꯝꯕ ꯈꯣꯠꯄ ꯗꯦꯀꯣꯔꯦꯁꯟ ꯅꯨꯃꯤꯠ ꯐꯝꯕꯒꯤ ꯁꯪꯒꯥ ꯊꯣꯛꯄꯅꯦꯕ ꯁꯥꯏꯟꯕꯣꯔꯗ ꯐꯥꯎ ꯊꯦꯠꯇ꯭ꯔꯤ ꯂꯣꯏ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯂꯝꯗ꯭ꯔꯤꯌꯦ ꯔꯤꯕꯟ ꯀꯠꯇꯤꯡꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯥꯕ ꯑꯝꯇ ꯆꯥꯒꯦ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯀꯦꯖꯤ ꯑꯅꯤꯗꯤ ꯇꯥꯗꯦ 1.9 ꯇꯥꯕ ꯑꯃ ꯁꯦꯝꯍꯟꯈ꯭ꯔꯦ ꯃꯤꯁꯇꯔ ꯑꯒꯨꯁꯤ ꯂꯩꯔꯦ ꯃꯥꯅ ꯉꯥꯅꯨꯗꯣ ꯈꯨꯖꯤꯟꯇꯪ ꯍꯥꯞꯄꯛꯀꯅꯨ ꯑꯇꯣꯞꯄ ꯂꯣꯏ ꯍꯥꯞꯄꯛꯑꯣꯏ ꯌꯥꯝ ꯍꯩꯅꯗꯤ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯌꯥꯎꯗꯕꯤ ꯊꯝꯕꯁꯦ ꯀꯣ ꯆꯝꯄ꯭ꯔꯥꯗꯣ ꯑꯝꯇ ꯄꯤꯕꯤꯔꯛꯀꯦ ꯑꯩꯒꯤ ꯈꯨꯖꯤꯟ ꯐꯖꯕꯁꯦ ꯑꯩ ꯈꯨꯖꯤꯟ ꯇꯨꯀꯠꯆꯩ ꯑꯩ ꯅꯨꯄꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯅ ꯖꯦꯔꯤꯇꯥꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯕ ꯁꯨꯒꯔꯗꯤ ꯀꯩꯅꯣꯗ ꯀ꯭ꯌꯨꯕꯇ ꯄꯤꯗ꯭ꯔꯣ ꯂꯣꯏꯅ ꯁꯦꯡꯕꯒꯤ ꯒꯣꯔꯣ ꯒꯣꯔꯣ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣꯗꯅ ꯁꯦ ꯋꯥ ꯉꯥꯡꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯁꯦ ꯊꯥꯎ ꯍꯩꯖꯤꯟꯖꯔꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎ ꯑꯁꯦ ꯏꯟꯖꯤꯟ ꯁꯤꯅ ꯈꯔ ꯍꯥꯎꯋꯦ ꯊꯥꯎꯁꯦ ꯈꯔ ꯍꯩꯖꯜꯂꯦ ꯍꯤꯟꯗꯤꯒꯤꯁꯦ ꯑꯩ ꯄꯥꯕ ꯍꯩꯇ꯭ꯔꯦ ꯏꯟꯖꯤꯟ ꯍꯥꯏꯅꯤ ꯈꯪꯉꯦꯕ ꯏꯟꯖꯤꯟꯅꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯏꯟꯖꯤꯟ ꯍꯥꯏ ꯏꯟꯖꯟ ꯂꯦꯇꯔ ꯃꯃꯤꯡꯁꯦ ꯀꯃꯥꯏ ꯍꯥꯏꯕ ꯏꯟꯖꯟ ꯑꯜꯐꯥꯕꯦꯠꯁꯦ ꯃꯣꯏꯗ ꯀꯃꯥꯏ ꯍꯥꯏꯕ ꯁꯤ ꯏ ꯗꯂꯕꯤꯟꯗꯨ ꯍꯥꯏ ꯁꯤꯗ ꯀꯔꯝ ꯍꯥꯏꯕꯅꯤ ꯖ ꯅ ꯅꯪꯒꯤ ꯑꯃ ꯂꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤꯗ ꯊꯥꯗꯕ ꯃꯔꯨ ꯀꯩꯅꯣ ꯍꯥꯞꯄꯣ ꯃꯆꯜꯗ ꯖꯤꯔꯥꯔꯥ ꯖꯤꯔꯥꯕꯨꯗꯤ ꯑꯩ ꯐꯖꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯞ ꯎꯠꯄꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯃꯊꯪꯗ ꯖꯤꯔꯥ ꯄꯥꯎꯗꯔ ꯖꯤꯔꯥ ꯑꯁꯨꯕꯗꯣ ꯑꯁꯨꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯨꯝꯖꯔꯦ BMCꯒꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯑꯗꯨꯒ ꯃꯆꯜ ꯍꯥꯞꯆꯤꯟꯖꯒꯦ ꯃꯆꯜ ꯑꯃ ꯍꯩꯖꯤꯟꯖꯒꯦ ꯃꯆꯜ ꯑꯄꯧꯕ ꯄꯦꯀꯦꯠ ꯑꯃ ꯍꯩꯖꯤꯟꯖꯈ꯭ꯔꯦ ꯑꯩꯁꯨ ꯁꯥ ꯃꯔꯣꯏ ꯈꯤꯇꯪ ꯍꯥꯞꯄꯤꯀꯣ ꯁꯨꯕ ꯉꯧꯔꯤꯉꯩꯗ ꯁꯥ ꯃꯔꯣꯏ ꯈꯔ ꯍꯥꯟꯅ ꯍꯥꯞꯆꯩ ꯍꯥꯏ ꯁꯤꯒꯤ ꯈꯨꯠꯁꯦ ꯌꯥꯝ ꯍꯩꯕꯅꯦ ꯑꯝꯇ ꯎꯠꯂꯛꯑꯣ ꯅꯪ ꯈꯨꯠꯇꯣ ꯆꯕꯪ ꯆꯕꯪ ꯂꯥꯎꯕꯁꯦ ꯑꯩꯒꯤ ꯆꯕꯪ ꯂꯥꯎꯕ ꯈꯨꯠꯁꯤꯅ ꯉꯧꯔꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯅꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯁꯤꯡꯗꯤ ꯂꯥꯁꯇ ꯍꯥꯞꯀꯦ ꯍꯥꯏꯕꯗꯤ ꯁꯤꯡ ꯍꯥꯟꯅ ꯍꯥꯞꯄꯗꯤ ꯈꯔ ꯈꯥꯏꯅꯔꯁꯦ ꯑꯣ ꯇꯥꯕꯤꯍꯧꯔꯕ ꯁꯤꯀ꯭ꯔꯦꯠ ꯀꯩꯅꯣꯅꯦ ꯃꯥꯏꯁꯦ ꯈꯔ ꯈꯥꯛꯀꯦꯀꯣ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯑꯁꯪ ꯈꯣꯠꯆꯟꯕ ꯂꯩꯇꯥꯔꯒꯗꯤ ꯁꯦꯕ ꯃꯅꯝꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯉꯥꯛꯇꯪ ꯁꯤ ꯉꯥꯏꯍꯥꯛ ꯉꯥꯎꯔꯅꯤ ꯃꯊꯪꯗ ꯍꯧꯖꯤꯛ BMC ꯒꯔꯝ ꯃꯁꯥꯂꯥ ꯆꯥꯏꯒ ꯌꯥꯝꯗꯕꯤꯗꯣꯀꯣ ꯈꯤꯇꯪ ꯈꯪꯅ ꯆꯥꯏꯔꯦ ꯃꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯦꯀꯦꯠꯇꯨꯗ ꯌꯥꯎꯔꯛꯏꯕꯁꯤꯗꯤ 2x4 ꯍꯥꯏꯇꯥꯔꯦ 3x4 ꯅꯠꯇꯦ ꯍꯣꯏ 2x4 much hapꯆꯟꯖꯔꯦ ꯌꯥꯝ ꯋꯥꯏꯑꯦ 2x4 ꯁꯤ 1x2 ꯒꯗꯤ ꯍꯥꯏ ꯌꯥꯗꯕ ꯇꯥꯏꯞꯇ ꯆꯞ ꯃꯥꯟꯅꯕꯗꯣ 2x4 ꯍꯩꯆꯤꯛꯑꯒꯗꯤꯀꯣ ꯃꯥꯟꯗ꯭ꯔꯥ ꯁꯤ ꯈꯤꯇꯪ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯆꯪꯉꯒ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯈꯤꯇꯪ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯆꯪꯍꯜꯂꯒ ꯀꯔꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯅꯝꯁꯦ ꯂꯥꯛꯑꯦꯀꯣ ꯁꯥꯕꯨ ꯍꯥꯞꯇ꯭ꯔꯤ ꯁꯥꯁꯤꯅ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ 3ꯈꯛ ꯆꯥꯕꯩꯅꯤ ꯀꯤꯂꯣ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯧꯕ ꯉꯥꯅꯨꯗꯣ 1.9 ꯈꯤꯇꯪ ꯁꯝꯊꯤꯡ ꯍꯦꯜꯂꯦꯕꯀꯣ ꯀꯦꯖꯤꯗꯣ ꯑꯅꯤ ꯌꯧꯗꯧꯕ ꯒ꯭ꯔꯥꯝ 50ꯃꯨꯛꯇꯪꯅꯦ ꯋꯥꯠꯂꯤꯗꯣ ꯑꯗꯨꯗ ꯁꯦꯝꯗꯣꯛꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦ 1.5 ꯁꯤꯡ ꯍꯥꯞꯇꯣꯔꯦ ꯀꯩꯅꯣ ꯁꯥ ꯍꯥꯞꯆꯟꯖꯔꯒꯦ
그 하와 다 하다 노동도 따로 그래. 나도. 에이 통도 하도. 정말 집에야 하가 피기다. 와기도 말해가지고. 하다가. 아니야. 그래는 뭐 이해는 정말 빨리 와라디 럭톡해야돼. 진짜 럭톡해야돼. 그래. 나 콜라코에 맞추고 있는 그 진짜 또 뭐지 콜라. 콜라도 좀 약간 하면 알잖아. 야 아까는 럭톡. 진짜 럭톡. 마지막에 내 시호렌. 마지막에 피스. 마지막에. 오늘 앞에 앞에 nâng thảo vào này thì học từ thảo cái thảo này trên đây nâng thảo ngâu đi này thì học những cái lấy ra đi hả 좀 먹어도 저거를 상대 좀 먹어. mà các bạn là thì đi học các bạn mà giờ tham mẹ thì mà giờ thảo ngâu đi này thì học thì mà gì recipe em như lấy về 동안 mấy recipe này 제가 생각할게. 씹을까? 맞아. 맞아. 위치라. 색깔이 너무 짧은 거 이라 맞아, 맞아기. 이제 가라 못하기 뭐 하고 그러지 할게. 봐봐 그럼 게 뭐때 그냥 하고 이제 이상이 그 행진다. 그냥 어디 사람인다 이런 거. à nhưng mà lại đâu có giảm hay là thôi mẹ em anh đi phồn thì ông kia tàu bao ngầm giá anh tôi nên 정부에서 또 비도 mà thằng ngủ gần vì thì qua của học ra đâu 이와 것도. 렌즈도 너무 많이 봐. tin phan là một tin phan là một hội nơi phải để lấy để qua tụi xí không hề thua cái tàu đó một chân cái này 아, 짱. phải là 아이 파이다 내 해봐. anh cho hành là đi hè 찍어 뭐 어떤 거 봐. mà thì 이거 하트요. 내가 또 저거 봐 돼. 이거 좀 봐. 하트잖아. 아니 하베 이거 뭐 수부도 아마 하베. 이거 하베잖아. 올해는 약간 뭐 에파는. 근데 사실 시작이 꽉 간다 이제. 이거 우리 안 하잖아 시작이. 봐봐. 진짜 빨라 이거 카드 양 크. 따로 얘는 아니야 남들이 이거 가 진짜 알루 사리고 미야만 아무나 뭐라가. 많이 알루 좀 보지 마라. 알루 통보랑 안루 다 잡아요 얘들아 아이노 얘도 걱정 잘 들봐 그거 짜이고. 그거 하나 좀. 액션 함도 왜 액션 함도 왜 나도 이렇게 좀 봤대. 어 야, 뭐 까라 뭐라 한데 나 또. 어서리. masuk nama dia tak kuat. 싫어. 밥 과일로 맞죠? Tapi masuk nama dia tak kuat. 신기술 차들이 눈물 사람. Sebenarnya ada dia. 폰 đây nó mới làm thị ai bà. Nung 차가 ngà đi phật đi bà. Amma nó phật thế. Ayo. 맞지 나 이제. 맞지. 누가 세. 누가 세. My teacher yang ai khud se. 맞아 이 프린세스 콧네. Princess de Lisa gi khuzin mantra. 리사네. 리사네. 또 만다한테 리사 하나. Lisa gi khud. 하이네 해도 해. Sahagi mora masa. Sama tu lelai tu apa? 파면 해. Anh xem jari này cô din. Arang arak am napsan na sila kasi kidding cái yam yan ba deu. Ura. Kidding cái yali si udro. Minge. Please remove your hand. Yeah, look. Oh. Wow, okay, what is it? Tôm tí năm thế. Mà là bà sẽ usi utin thongey na pahala mẹ đó. Xong xin em mga lang salam ka. Video mo.
ꯌꯥꯝ ꯍꯩꯅꯗꯤꯀꯣ Pwede ka na ma. ꯁꯤ ꯈꯔ ꯃꯩꯁꯦ ꯈꯔ ꯌꯧ ꯂꯥꯎꯍꯟꯒꯦꯁꯦ ꯑꯝꯇ ꯑꯗꯨ ꯊꯥꯅꯤ ꯄꯨꯊꯣꯛ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤ ꯊꯥꯗꯣꯏꯁꯤ ꯁꯤꯞꯁꯅꯤꯀꯣ ꯁꯤꯞꯁ ꯁꯤ ꯊꯥꯅꯤ ꯑꯗꯨꯒ ꯑꯃꯒ ꯄꯨꯊꯣꯛꯑꯣ ꯐꯝꯅꯤꯡꯉꯥꯏ Lang lang guys in the video. Line. ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯌꯧ ꯇꯧ No, ꯑꯩꯒꯤ hey. ꯑꯥ ꯃꯆꯥ ꯇꯥꯕ꯭ꯔꯥ ꯑꯗꯣ ꯑꯁꯤ ꯌꯥꯝꯅ ꯃꯥꯅ ꯌꯧ ꯍꯥꯏꯕ ꯅꯪ ꯆꯥꯎꯈꯠꯂꯛꯑꯦ Mayong halang pila may video. ꯃꯩꯈꯨ ꯇꯤꯛꯑꯦꯅ ꯑꯩꯈꯣꯏꯗꯤ ꯁꯤꯁꯦ Kida na. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩ ꯁꯥꯟꯅꯁꯤꯒꯦ ꯄꯤꯟ ꯁꯠꯇ ꯄꯤꯟ ꯁꯥꯟꯅꯁꯤꯔꯥ Handa public mo dyan. ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯏꯗꯣ Handa public mo dyan. Bitarik na masakay sa umo. Bitara sa bedeng. ꯇꯥꯄꯣꯠ nade sumaina mo na aduga sumaina sumaina mo aduga sumaina 나 ꯑꯃꯨꯛꯅ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯀꯥꯎꯕꯀꯣ Kaido ay Piyori Piyori Piyo sakit di mapo kahachale ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯃꯗꯤ ꯂꯩꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅ ꯀꯦꯒꯤ ꯑꯃ ꯂꯩꯔꯦ ꯁꯛꯄ ꯂꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ 1 2 3 ꯁꯨꯝ ꯁꯨꯝ ꯆꯠꯂꯒ ꯀꯦꯒꯦ ꯑꯃ ꯂꯩꯔꯝꯃꯤ ꯀꯦꯒꯦꯗꯨꯒꯤ ꯃꯃꯤꯡꯗꯤ ꯇꯣꯉꯥꯟꯕ ꯀꯧꯏ ꯏꯅꯝꯃ ꯏꯅꯝꯃ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ 이빠도 나리 힘장 잘해 레이는 레이바 알루 잘해 탁탁하바 욕자가 이로omba 잘해 나야 어디 가게노 다키나 까야 떠오라 이 루파 ano to? ꯑꯗꯨꯒꯤ 나무 맘마이 팻 떠오라 맛이도 거기 Taba cringe. ꯀꯩꯅꯣ Squid Gameꯒꯤ season 3ꯗ ꯌꯥꯎꯗ꯭ꯔꯣ Lame sa ayun lame. Kaya nam dala. 우부 우리라 우부 우디라 강대 먹을 거 우파 돼 우리라 강대래다 시기 nganu sida leijare Sa long na ro ko. 우드래라 우라마로 싱주 Siya. Sobra. 까지 낭 통하는 사람이다 Luan dige. Oh, ay ko ta da. Kuchi su. 그 하와마 Sobra. Hawe. 이거 나 살린다 로이를 다 아이 바보 이거라 몰라 ꯃꯩꯁꯤꯗ ꯑꯩ 꼴라게 봐 ꯍꯣꯏ ꯃꯔꯤꯟꯗꯒꯗꯤ 한방한데 말인데 우리 탱나가면 좀 옛날에서 ꯑꯁ ꯄꯣꯛꯑꯦ 누구 한자 ꯃꯩ ꯍꯥꯏꯕꯨ ꯆꯥꯈꯤꯗꯅꯀꯣ Oh, na mo na. ꯁꯤꯡꯖꯨꯁꯨ Sa to da da biyo. Kaya na. Kaya sa na bra. 양 잡이 어제다 당수 난 너무 장은다 Sa ni na kon pheng za ba. Mo thi. ꯂꯣꯏꯁꯜꯂꯒꯦꯗ ꯍꯥꯎꯅ ꯆꯥꯊꯣꯛꯑꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯄꯨꯛꯀꯁꯦ ꯇꯤꯡꯉꯦ ꯍꯥꯏꯔꯒ ꯈꯅꯥꯎꯁꯦ ꯀꯥꯊꯣꯛꯄ ꯀꯥꯟꯗ ꯎꯔꯗꯤ Sak. ꯆꯥꯛ ꯎꯔꯗꯤ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯔꯒ ꯉꯥꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ Loisalage. Video sa my chorus on YouTube. Don't forget to like, subscribe and comment. Bye. Just turn on the notification icon. Hi bra, bell hi bra. Notification bell.